Board of Secondary Education Manipur Bosem Makha Da Leiba School Shingna Bosem na Prescribe Touba Lairik Khaktamak Tambigadabani HAINA Federal Students Organization KANGLEIPAK FESOK na KHANGHALLAKLI Mahirui Loop Asigi Publicity Secretary T Sadanandana Thadorakpa Cherolamana Hai Bosem Makha Da Leiba School Kharada Bosem na Prescribe Touba Lairik Sing Tamhalle Haibige Wakadama Lakpadagi FESOK na Khongthangase Laukhalakpane Bosem na piriba class 1 dagi 9 faubugi mahirui singna lairik tamnabagi kanglon sing ase school singna ngakna chatpiyo karigumba wafam asibu na thaiduna Bosem na prescribe tawdaba lairik tambiramba thingnarabade mahirui loop asina Bosem na school adugi affiliation kakthatnaba taksin bagal loinana laukhatpam thokpa action sing laukhatlagane maduda kanglon ngakna chalamdaba school singna waro bigano ngasidagi chayol kharagi tungda mahirui loop asina School Singda survey lakpada kanglon ngakna chalamdaba thengnarabade maduda tholakpa afafatagi tekja khudimak masa masana pujagadabani hainasu cherolasina makhatana phongdorakle